Raj Yatra Kangkumhaina Lakpada Chief Minister Yumnam Khemchana Miyam da Yaipha Paojel Pirakli Chief Minister Yumnam Khemchana Thadorapa Cherol Amana Hai Kang Hariba Kumhai Asi Lamdam Asigi Miyam Na Kwaidagi Hena Pamnaba Kumhai Singi Manungda Amane Masina Lamdam Asigi Chahicha Kayagi Nad Amasong Chatnabi Singh Asi Mayik Sengna Uhan Bangamli Prabhu Jagannath Na Mahaki Mayamba Balabradra Amadi Machanupi Subatraga Luinana Kang Tungduna Toklakpa Sina Aikhoi Khudingmakta Amata Oina Punchinaba Amadi Minungsi Lainabagi Pautak Piri Aduga Achumba Mai Pa I Haibasisu Kumhai Asina Aikhoi Khudingmakta Tampiri Numit Asina Lakpada Lamdam Asida Tangdu Leitaba Amadi Fruit Masalgi Marakta Wakhal Taminaba Pina Biramba Oiresanu Lamdam Masigi Mipum Khudingmak Nungai Yaifaba Ana Ayek Yaudaba Amadi Wata Pataba Tangdu Leitana Hingba Panghanbiu Hainasu Thaunidi Haina Chief Minister Yumnam Khemchangi Cherul Asna Makatari. Kangkumhaina lakpada lamdam asigi miyam maru oina Hindu lining chatpasingda Deputy Chief Minister Losi Dikona Yaipha Paojel pirakli Deputy Chief Minister Losi Dikona thadorangpa cherul amana hai kumhai asena lakpada lamdam asida leminariba aikoi khudingmakki marakta amatta oina punshinduna hingminnaba ngambagi thauna adu pinabiba oiresanu kumhai asena lamdam asida tangdu leitaba amaga wakhal taminaba amadi afaba wakhal khanba ngamba pinabiba oiresanu kumhai asina lamdam asigi yumthong khudingmakta wata pataba harau tayamba amadi nungai yaifaba purakpa oiresanu hainasu cherol asina makatari